Chahi Yankai Taret Suraba Nupa Ama Ising Ichauda Isingi Iraina Chenthakhraba Matungda Abulok Turelda Sina Fangkre. Haukiba Nongmaizingdagi Ising Iraina Chenthakibadagi Thiba Khangdana Lairakhiba Chahi Yankai Taret Suraba Nupa Ama ngasi Imphal West ki Manung Chanba Abulok Tureldagi Asiba Haksang Oina Fangkre. Laikhidraba Miyoi Adu Lairen Kabi Mamang Laikkaidagi Takhelambam Ibochauba Kawi Hairi. Pawasina Makhatana Hai Handaki Ising Ichau Marak Asida Ibochauba Turelatuda Tasankibani Hairi. Police ki report matung inna Ibochauba ki haksang adu ngasi numit yungba matung pung 12 minute kunrom tabada Arambai Tengol gi thongmi mayamga laikai miyamga na punna thiba gi thabak chothabada fangkhibani. Asiba haksang adu mahangna tasan khiba Abulok Turel gi mafam adudagi meter 100 chotharaga fangkhibani hairi.